Sida haigi nakanda lairibase Kuki community haitare ko. Kuki community gi hojik banji na maram oraga haitare. Tangba yadana laibane aina hange moina mana haibase hangkanda mitelom budi ngangdi ngange do khangdi haiba ma maybe sidi situation ji gi matung ina dum oram bachai to batabu want to peace nang peace pamra pame ba chumaina gap laiba khotpa duda athing base kan pamde ko but I mean unwanted incidents are do you want to peace really? Maybe. Maybe. Why maybe? Because it's better than war. War. Better than war. Yes. Do you want to war? No. No. I want peace. Peace. Okay, thank you so much. Mana akoigi brothers na haitare ko. Daseng na lamdam sida peace pame. War would be peace na pa better nata. Because traveling from one place to another is so difficult because of the war. That's why I need a peace. Karam kanda peace. Lakani honavam thopuduna kanano honagaduruna initiative logo thobu gaduruna kanano haibadusu yengminaraje athubada loisana ninge this strike. Yes. Okay. Bro, ming ke koi name. Min. Name. Min is skin. Skin. Skin means hockey. Okay. But I na tagi the lema khong dei ni haiba ko. From the lema khong but don't is here. We went there for work. Okay. Meitei lang khang dai. Okay. This area Lakra. Yes, because I'm from Lemakong. From lema khong. Okay. Because there is your home. Home. Delhi. Yes, Delhi. Okay. Every week. Okay, peace. We will bring peace together. Come bye. Bye. Cookie music ni state sida haitare tuan ba thoning do pathu do kya ma thui do masigi horafam kana na silibono karamba kangluf karamba khutpu karamba state sigi Oriba kano sibu thukai ba pamba singna sinbano haibu chu koi puna khangbu ni mathok tai matang da appeal tawning badi paumi journalist oi matamda khoi yekna ba su laiti aduga khoi gi marup su laiti haitare adu dugi wakhalon da tawraga Wari Sanaba moida lady wakhalon se gef leram ba mayam tu kitang khudong chap se lawraga haijabane ha si first time na kya oh adum la eba ko nambi thingba hana khangdaba gi oji ada thubada komthok khaning ba leibra sum chang hana dawna haidare ko du leibra ana budi dum lak tholak sin taw he don lambi thing se maram mora ga changba yadabane hai wafam doni phongdoi je kitang communicate tawna khona wada awa basu hoiba Kuki sing sa pating bagi kunjang se ngasi lagi changsilak ko ni changsili ai tare hai riba sida Kuki community ga ai tare me kha hoi Sida no koi na thawne aduda phone tawraga hanglap gi mo tawrak ku yaroi ngamun na laukthok kharab ne laukthok ga noi na dum hajin jin la yaroi da bada tawraga di amu ngai na roi ne nasana khang han ko khoning da thok thot tana ingat jingna da ma han khrai bagi wa phang du ni phongdoi ba pisu oina da makta the maram di lak pa tara ga pisu oina hai dare ko moi masana khang hal han khi haibe wa phang du ni khongjang loi sing protesters sing mai ka di phongdoi ja athing ma lairing ai dai tare khongjang changchiling ai da changchalamba Kuki community hai tare sing adu di han khi bagi mami ni hekta yagada mo ong da tawning ba tawrak ba khulai pairaga community singda akan ading singba poppy plantation torpada support togi mami urakpa na ko terrorism singda khumang chauction hona ri ba thong sing je atu bada lotion bada na tan inaga menam makhoi matak ta chap action lokhatpa wafam du leira ha wafam je thamjau lena na hiramas ki matang da pawdum jari ba Naorem Tanoranjan Makhan village